अहानबदा मरोइबा पाउसिंग पिजरे बीजेपी के एमएलए सिंगना कांग्रेस पार्टी का पुलगा सरकार सेमनबा याई संदोरकलिबा पाउ से युमफम याउदबा अरानबा पाउनी बीजेपी मणिपुर मणिपुर की इमा सिंह मालें की अतई इमा सिंह के टॉप टॉपा मथौना लई खुराइजम अथौबा चांडेल डिस्ट्रिक्ट की न्यू समताल विलेज के खेंगजोइदा असम राइफल्स का खुथोकनबदा केएनएबी के मियोई तरा सिरे बीडीएफ सिंह की मतम कक्तब खोंजंग हौख्रे अमदी सिरोय फेस्टिवल याव लाकपसिंगदा अयतप पिरकपसिंगदा NSCN IMना अकनब वार्निंग तौख्रे खुरुमजरे ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मीडिंग ताबिनमनेबसिंगबो तराम नोकचरे हौजिक म्यामदा पाउ संदोकना पिजरे सोशल मीडिया अमदी न्यूज चैनल खरदा बीजेपी के एमएलए सिंगना कांग्रेस पार्टी का पुलगा सरकार सेमनबा याई हाइदुना संदोरखिबा पाउ से युमफम याउदबा अमदी अरानबा पाउने असिगुंबा युमफम याउदबा अरानबा पाउ संदोरखिबा असिमक भारतीय जनता पार्टी की माइकैदगे अकनबा मोंगदा यानिंगदबा फोंदोरखले असिगुमलबा थबक असे मखाताना तौदुनबसो खंगंजरी हाइनसो हाइरगले भारतीय जनता पार्टी की लेजिस्लेचर खुदिमक पार्टी का मतम पुंबदा लेंगदना लेरे अमसुंग तुंगदसु लेंगदना लेखिगने बीजेपी न कांग्रेस पार्टी का हिरम अमतदा पुंदुना सरकार सेमनबा वाफम लेते डेमोक्रेसी की फ्रीडम ऑफ स्पीच एंड फ्रीडम ऑफ एक्सप्रेशन खुदोंग चावल लौरगा लेबाकी लुरबा तंजा सिदा मियामदा लान उहनबा याबा पाउसिंग अमता फोंबिगनु हाइना बीजेपी मणिपुर प्रदेश की जनरल सेक्रेटरी एल देवेन सिंहना खुदेक पीदुना थादोरकपा चेरोल असिदा फोंदोरगले अमरोमदा ngarang numidang बीजेपी की सीनियर लीडर याउना एमएलए निपान पांथोखिबा मिफम अदुदा अनौबा गवर्नमेंट सेमनबा अमदी बीजेपी लीडर सिनबगी वाफम अमता खंगनखिबा लेते हाइना लमलाई केंद्र की एमएलए केएस इबोमचाना सेंदोरकले वाफम सिंगरंग मिफम अदुदा सरु याखिबा एमएलए ना पुन्ना फमदुना पांथोखिबा पाउगी मिफम अमदा एमएलए इबोमचाना फोंदोखिबने महांगना मखा तारादुना फोंदोखिबदा ngarang famkiba mifam adu maru oina manipurda president rule thamjilakliba ase tha hum sujilakba amade center lengak nasu lamdam masida tangdu leita ba hanjilakna ba honaduna government semna ba changsilakliba khongthang asida kari mateng पांगसिनगनी हाइबगी वाफम सिंह खनबा खक्तने मसिदा अनौबा गवर्नमेंट अमा सेम्बा नत्रगा अनौबा लीडर सिनबगी वाफम मता खनखिबा लेते लैवाक मियामना लान उबिगनु लमदम मसिदा हानगी फिबमदा हंजिलक्तुना गवर्नमेंट सेमनबा होनबदा मियामनसु मतेंग पांबियो हाइना मखा ताना फोंदोखे कोइतानबनी अदुगुंबा मीटिंग दुदा अकोइगी गवर्नमेंट सेम्बा अदुगा अकोइ बीजेपी की लीडर रा मानो ओइदबा हाइबन जिंगबसे अदुगुंबा अमत्ता ngaranggi duda khannakiba leite aduga akoi ngarang phobiba nipan duna akoi gi leader khanbagi haksu leite akoi gi leader khanba isi koi BJP gi MLA mayam duna pulakanda khangadabani adugo akoi BJP gi di koi gi culture da haitare haidi matam duda siumba leader sina lead tobane hena phani hebudu moi gi choice da moina center na si tobuna phani haina ayam matam da su dum lepi aduna adumaina koina government sembagi leader khanbagi kedogi All Manipur BDF Welfare Association Chatliva Tha Sigi Tang Tarada Matam Kaktaba Gandan Amadi Pen Down Strike Lautokibage Thawal District Post Police Station Traffic Atay Vulnerable Area Da Mathau Toramba BDF Sing Strike the Saruk Yakre Khongjang Sigi Saruk Ama Oina Thawal District Kisu BDF Singna Mathau Toba Udre Traffic Control Todre Post PSTA duty amata tawdre vulnerable area ngak sendre BDF singna state government da matam kuina dagi tandun lakba demand sing maru aina service regularization matam ga chanaba khuchuman bibinaba section 18 police act
1861 VDF recruitment rules implement tawinaba haiduna matam matamgi government da tanaduna lakpa demand kaya amade hauzik paliba PR government asida memorandum kaya pisinkhrabasu thabak oina onthok piraktaba loinena service period loikraba fawba service extension tawbidana loisin biba asidagi penadraba VDF singna government gi mathakta makhoi gi demand pitriba fawba strike ase sangsinanaba firep lobani hare Law and Order ngak senbada VDF singna lauriba thodang government na masak khangbidaba asina VDF singi wakhal pokning data daba ama oire hare State government na VDF singna taliba demand ase lumna lawiraga Governor Council fambada puthoktuna implement tawinanaba wafam thamlakle Hauzik Manipur gi oriba fibam oirakane government na VDF singi demand ase pidriba fawba khongjang haloi hare Amaromda VDF Manipurna khulai thadokpagi khongjang silibasi government na amuktang miteng changbinanaba haijare lana se hek horakpadagi VDF singna awang sekmai kangna tombigi area da leiriba khunja singbu ngakpi senbi thuna lakle hauzik su makhoina aikhoibu ngakpi senbi badagi aikhoi sekmai khunja sing tangdu leitana leizaba kamnibane maram asina VDF sing asina taliba demand sing ase government gi maikaidagi pibinanaba haijari haina su fongdoragle Segmai kulsida ladiba VDF ki thabak oina ladiba isa singna thabak thadokani khulai thadokani hairiba si aikoina thadok biganu haidna hanna haijari makoina taliba demand asisu government na yaragati makoi demand asi bibiu aduga aikoi kulasi red zone oina su leijabani makoina khulai thadokhiba taragati aikoi ji khudong thiba habito soiduna oirakani haina khanjai Madonna maram oiraga isa sing asina ko ngakpi senbiri basi makha tana chathabinaba ngakpi senbinaba government na makoina talibi demand asi pibiu haina sengmai khulgi oina sengmai kan banupilu awang sengmai kan banupilu ki mai Ngarang Chandel district ki Indo Myanmar border ga tainaba mafam ama oiriba New Samtai village Khengzong Tehsilda Assam Rifles na mafam aduda militant sing chathok sasin tawre haibage akaknaba paw ama fangbadagi mafam aduda changsinduna thibo humbagi thabak chathabada militant singi maikaidagi nongmai kapsilakpadagi nakal anigi marakta akan mamongda khuthoknaraba matung militant tara hatpa ngamkhibaka loinena yamlaba khuchu kulai kya fagatpa ngamkhre Adumakpo hauzik fawbagi oina militant sing adu karamba group kino haiba chap chaba khangba ngamdrabasu militant sing adu Myanmar romdagi changsilakpa KNAB oiramgadra haina thajanare makhata na mafum aduda yamlaba security force singna thiba humbagi thabak chathari haina pawgi source asina hare Wangkem ACG manungda laiba BJP gi hanagi pradhan ani ngase BJP tolaga Congress Party da yaukre Congress Party da yauraklaba hanagi pradhan ani adudi Muhammad Hilim amadi Muhammad Fazal kawe yaripok singadagine makhoina Congress Party da yaurakpada Manipur Pradesh Congress Committee na taramna opaga loinana opagi thoram ama ngase yaripok singada pangthokre Makhoina Congress ta yarakpada MPCC ki president su oriba Wangkem AC ki MLA K Mega Chandra Singh na taramno okre hare punna ngasidi Congress ta punna saminarkani Kanglai Ima Kilgi Taramanga Suba Mapokuman Palan Thoram Ngase Major Khulda Laiba Manipur Press Club ke Lokta Kholda Pangthokre Thoram Maduda Kokomi Convener Khuraizam Mathobana Phongdokhibada Manipur gi masing ngapigane Manipur gi Ima Singh Malen gi atai Ima Singh dege thoidok hendokpa top pa mathongna yamna lei Manipur gi Ima Singh gi mathongna singthabada loiba nairoi Puwari gi thodok kayada Manipur gi Ima Singh na hakthengna saruk yakhibagi wari ngasisu miyamna kaunadre Semitlon semgatpada inat ngakpada majamasu yokpada nisa thingbada amadi atai social issue kayada Ima Singh na makil thaduna saruk yai Ngasigi Ima Singh asisu makhoigi majamasu ngaktane ngasigi Ima Singh asisu chap chana mathongna adum lei mahangna makhata na phongdokhibada
May Home Nising and Kulhumdoi Horakiba, Kuki narco terroristina, Maitay the Onsinduna, Etek Jetarapada, Maitay Nupisina, Chapchana, Teneke. Thaudog adugi pau coverage tobalakiba mapani pau misina Maitay Nupisingi Tona Ubada, Angapa Fauke. Ngasigi imasingna hena faba hena mathona leiba anowe imasingi mirol ama sembiramba mathau tai haike tumdala adu mirol singda jahi cha kaya kui cha isuna anuba where hawadu gi matamdu dadi amohana bitona lakchaba ngamdana ba adu ekhoi da alaidana ye khai thilaiba thoiba mayam se amohana thohan ba ngamdana bagi ekhoi chap chaba leba ki yumdu tholamdana bagi ete amana ibune to duise ana masida so ban la pe ai bisi na tro pe ai me ho la ko la pe ai na tele im tamna yam nushina de yana daga bai bai la se ko khajana na na ho da si ni yana da kushya ko to bu ai ko si to na no na matam da ko na chali ngai thabo chanjal matam da imam ya na khongje ma ji la ga ko bu mai le be ho re ai se masigi pauje si ko so ko pura chat ya de Koi nasi lai si imam yang pangsit berjilang aga, mai bagi leret the konthom the loi phamang ngai ho. Ngasi Jafau Upper Primary School Chandel da Chandel District ke School Taruki Oza Singh amadi Satra Satri Singh Saruk Yaduna sa singdagi miyoi bada sandolak palaina singgi matangda disseminating genetic disease in Chandel District haiba thimda nomagi oiba punna khangmina se thoram ama pangthokre Ngasigi awareness program ko mari lenena Dr. N Munal na haikibada sanga amadi ujek singdagi miyoi bada sandorakba laina sing ase hanadagi masing yamnamde adubu ngasidi climate change amadi aikhoina mahausagi fibamda akaiba pirubadagi ngasigi makhal makha kayagi laina kaya sa ujektagi miyoi bada leptana sandorakle HIV COVID-19 dengue Japanese encephalitis Ebola bird flu na chingba laina sing ase sa khaktan natana maru aina naramba laina singne adubu ngasidi masagi host oizaramba jiva sing adu yaudраbaso miyoi bana host oiduna makhoibu hinghanduna leire maram masina hariba genetic ke laina singda kari karino karamna sandokpage amade makhoidagi karamna ngakthokani haibagi matangda ngasigi awareness program ase pangthokpane Masida aikhoi mupum khuding makna khangminaba change amade aikhoi puna honaraba khaktada aikhoi mamal yamnaba punsi kaya kan mangamgani haina Dr. N Munal Maitaina tinkiba miyamda thamke We musically topic, come musically with the malaria dengue, Japanese encephalitis, Adamu, Asuri, scope for Haisna, by which we put drivers in your company, because Haisna, Mira Mamba, Zimbabwe, Sikpari, Masiso, Nanima, Equina, Kundana, they work a day, a good Puma, Rumsum, Atansana, Bandana. Ayo bukannya masih cuma perjalanan ini bahaya juga nanti ada sesuatu karena sedikit kita lihat nanti ada lokasi ini aku masih tak pernah seperti yang dangerous juga atau apa yang masih Kuki Jo Village Volunteer Eastern Jorna Ukhul District ke mafam singbo makhoi gi lamni haina claim torok pakaluinana maitai amata Kuki Jo tabu mafam singda landuna chatpa yaroi hairakhiba dugi matangda ngase NSCN na Kuki Jo singda akanba warning tawraduna Ukhul gi mafam singda Kuki na khundaraga makhoi gi lam oiba yaroi haikre Government of the Peoples of Nagalim Tangkhul region na thadorok pa cherol amada hai Ikoi dana pangthokadoriba Siroi Festival asiga mari lenena KZVVE jet na thokiba warol adu NSCN na kupna yengsile Festival asi mapung fana pangthokna bagi damak yaifa paujel pirakba adubudi taramno OA adubu ukrulge mafom singbo makhoi gi lamni haina wathok oirakba adubudi taraina lawde haina haike Ukrul District ki Kuki singna tariba mafom sing kharabo Kukilen gi saruni haina fongdorakpa wafum adu yaroi daba amane KZBBE jetna Ukrul gi Siroi village ta pangthokpa Siroi festival yengba lakpa akaknaba tourist amadi athingba thamnanaba honarakpa se NSCN na kaidongnungda yabang amnoidaba amane
Nagana khundaba ukhul district ki lam ase inch ama fawba kuki gi oiba yaroi haibase kuki jo singna mayek singna khangadabani haike Shiroi festival yeng balakpada KZBBE jetna akaknaba kanglup amada hakthengna tem singnarabade NSCN na tumina lairoi pangthokliba festival asi state asidage mutkidanaba haina lanthengnariba state asigi lei Shiroi lilibu Kananaba amasung tangkhul naga amadi aitai naga kanglupki cultural heritage po ngak senanaba pangthokpani haike KZBBE jetna phongdorakliba wafum ase district challenge amane makhatana asigumba wafum ama phongdoraklabade NSCN amasung naga gi mifamda chapchana singnabani haina lawgani haike Department of Life Science, Botany and Zoology amadi DPD Wilder Manipur University anina khutsamnaduna tha asigi tang manga dagi hauduna numit tarani chupna chatharakhiba Summer School for College Teachers on Biological Tools and Technique batch on NEP 2020 syllabus ngasi haunabi matung ina Department of Life Science, Botany and Zoology Manipur University ta loisin bagi thoram pangthokre Ngasigi thoram maduda Manipur gi tongan mafam kaya da leiba college singdagi saruk yakhiba oza kun mangada certificate sing yen thoke thoram madugi manung chana saruk yakhiba oza singda training piba khakta natana atopa research institution singdagi lakpa IIT Guwahati ki professor Lingaraj Sahu SCIR NIEST ki chief scientist Dr. H. Bir Kumar IVSD gi scientist E Dr. S. Indira Devi amadi Manipur University asigi manungdagi Professor Y. Tungunbi Singh da amadi DBD Ramlai Sangaumi Fellow Dr. Y. Thangal amadi Professor Scientist Dr. N. Santana hairiba saknairaba sing asida invited lecture talk kaya supike thoramga mari lenina Department of Life Science Manipur University ki Organizing Secretary Professor Y. Tungin bana phongdorakhibada handakta inongna 2020 dagi ek onduna chatnaba horakliba anoba National Education Policy NEP ki syllabus ki matung ina biology ki manung chaliba botany amadi zoology ki practical amasung theory da hapsilakliba anoba parasing ase mahairoi singi mafamda line takthokpa ngamna bagi damak amadi anoba syllabus ta yauriba practical ki oiba khuchu khulai singda natana step singbu mapung fana hena bagi damak pangthokhibani haike Aztec Fight Studio gi branch ama oina ngasi MMA gi masanada Manipur gi amasung India gi oina mingsat kayarak purakhraba bambam thongnawjam gi masthagi mayum top makha laikai iril mapalda Aztec Vam MMA Fight Club haiba branch ama sangakre thoram masida chief guest Sheikh Nurul Hassan Honorable MLA Ketrigao AC President Thongnawjam Kamdebo Singh, retired Indian Army, Guest of Honor Rajkumar Somarendra Singh, Moneywood Senior Actor and Social Worker, Thongnawjam Kanhai, retired Headmaster, amasung Special Invitees Samom Boy, MS Boy Gun House and Bisnupur and ID Fitness Nambol, Manipur na saruk yaduna pangthoke, Sheikh Nurul Hassan na phongdokhibada, Powerhouse of Sports China, India na hainariba Manipur na Sanaroi anambana lairaba imungdagi horakpana maram oiraduna promising player kaya ama ngasidi afang bathabak suduna lama khangda makhoigi manglan mangfaunadana loisinkiba kaya ama leire maram masina lekai da leiriba mipum khudingna aigi oiba ama thamdana lingzen manana wakhal apikpa thadolaga angamba mateng panglaba matamdada sanaroi singi punsi chauna mateng pangba ngamgani haike Activity the horny training outdoor the token amber singumba lampa kumba the am top of the kibek of the answer any in the side of Yoche
yang piyot oil ni kibek yang ni pakai kibek ni yang kek oil put oil ni ayat sih dari kibek sih yang saja kibek sih lampakum dah jaga amal sih maga bosan ada yang gini plan tu sih aduh tu yang mana auto tu ni aduh mana sih dah kasi dah community hall tu tu ni try tahu ni aduh kau di sini nampak buat yang ni yang ang pangsan di masa dalam tu pada macam ni kiri tu sebab tu mungkin tu hanya tu buat yang ni jadi cuma ni sih bangun lagi hai betul gue ni bah kamu sang tentang fokus saya sih dah doktor rumah mana auto tu sih dia nak plan tu sih ni yang kena wakata na sih lagi apa betul pun ada hong tu apa saja yang ni kalau tu sih dia sampai sibu yuk sih dia nak cari hen nak juga amal tu aiki Kaksing Ching Kakfam Hariba Mafam Ase Manipur gi Kha Maike gi Maru Oina Texam Tentha Amadi Kaksing gi Longmi Singi de Khwaidagi Maru Oiba Mafam Ma Oiri Bene Kaksing Lausi Patagi Ching Kakfam Asidagi Ising Kharung Pata Chingthokiduna Longmi Singi Hingfam Oinari Bene Lamdam Masomgi Ipa Ipu Singna Tungi Mirol gi Damak Khanbiduna Hariba Ching Ase Khunja Tara Hundoi Longgi Yamlaba Khunja Singna Lisingamoga Chamapan Yankhaini Thoi Ching Kakpaloiduna Tungi Mirol gi Damak Thambiram Bane Adubu Laibak Thibana Haukiba Chahi Khara Asida Hanjin Ching Kai Tharakpana Lamdam Masigi Longmi Praja Singh Hainingai Leitana Khamthengna Ware Hiram Masida Lenga ki Marini Naba Authority Singna Akanba Mideng Changhan Biduna Longmi Singh Prajam Yamgi Awabasi Kokhanbiyo Haina United Clubs Organization Kaksing Wairi Amade Texam United Clubs Organization na Lenga ki Puning Chingsilagle UCO Kaksing Wairi gi President M Brozena Phongdorakibada Hairiba Ching Kakfam Asida Chingking Tharakpadagi Ising Funjinduna Haukiba Chahida Kaksing Texam Tentha Irengban Sora Langthabal Patpal na Chingba Local kaya Ising Thumjin Kiduna Tumna Mangkrabane Ahanba Oina Texam United Clubs Organization na Initiative Toraktuna Thengkhang Kayarakta UCO Gapuna Longmi Singi Damakta Khanduna Laibak Chingthokpa Amade Khong Tengthokpagi Thabak Tawduna Lagle Masida Hena Laibak Thibana Haukiba Mamang Thada Amuk Chingkin Tharakpadagi Longmi Sing Mipaiba Poknare Hiram Masidasu TUCO na Lamyanba Oiduna Haujik Laibak Kothokpagi Thabak Hore Masida UCO nasu Angamba Mateng Pangnaba Thorang Tore Longmi Miyamgi Damak Khanbiduna Masida Mateng Pangbirakliba Khwai Pumnamakpu Committee na Thagatpa Phongdokre Adubu Masi Praja Singna Kanna Honarabasu Lenga ki Marinaba Authority na Akanba Project Program Sembiduna Semgatpa Natragade Khongthang ase Adumak Makhatana Awaba Nangkhigane Hiramasiga Marinina UCO amadi TUCO naso North East Council da project hajin kibalere Hiram masida Rajniti gi dal gi khetnaba thibidana Wabagai Kendra Kaksing Kendra Wangjing Tentha Kendra amade Khangabo Kendra gi MLA Oibiri Basing amade Prajamiyam gi seba tawbining ba luching basingna punno hona minaduna longmi singge awaba se kokhanana ba khonamina se Ising thumjin duna Local kaya si adumak chaiting piduna lairagade pothok pangamdadana lairaduna Granary of Manipur haiba mingthol adusu lamdam asidagi tapna mangkhragani haina phongdoragle matang asidaida ekoi lengangna karigumba mijing changbiduna project ma sabiduna haiba jaga ase afaba jaga ama tawhunna oihunna bo honnaminasi tanja sida kendra mari Habadi Athokpam Kendra, Khangbo Kendra, Wangjing Tentha, Kakching, Amadi Wagai Kendragi, MLA, Oibiningba, Amadi Oibiri Basingna, Kara, Mairong Yahanjaning Bagi Wapamasi, Prajapuna on a Palay. Maramaduna, Ekoi, how you must say Yuko, Amadi, Tukuna, Arians Tawduna Koi, Project Ama, any Sigi, could hang the Langan about Hazagrabani, Adugi, Project say, ongoing. Sideshu. Akoi rahan tiki handi handa thidana akoi loina mo honna mindaduna sumlaba lomi praja ge amatta ngaraba Thawal district ta kendra mari sigi Thawal district amadi Kakching kendra anigi kendra anigi kendra mari gi asumlaba lofam singa se kanbada praja punnamak amadi mari lenaba authority na miyeng changbinana bedamakta asumlaba program asi One-day awareness program on CSSRKVY cafeteria for the year 2023-24 second installment ki thoram ama ngasi DC Bisnupur Office Complex laiba Panchayat Resource Center Bisnupur da pangthokre
Dr. S. Susilana thorom masiga mari lenena phongdokhibada farmer singna pambi ama thaba matamda hek thabadagi mahi chaba fawba laina tina kaya ama thengnei pambi da tariba du lainara natraga tinara haibadu yamna munna khangdoknabanaba honaba mathau tai Laumi singna pothok hena puthoknanaba department gi akhang ahai singa tanaraga scientific oiba mawongda mana masing thaduna hena pothok puthoknanaba pandamda thorom asi pangthokpani haike awareness aduda Bisnupur district ki tongan ba mafam singdagi lakpa laumi chamaromna saruk yake thoram aduda KVK ulaugi Dr. Vijana scientific cultivation of dragon fruit amade Dr. M Thoithoina Pest and disease of dragon fruit along with other seasonal vegetables haiba hiramda technical season da wangang ke loinana saruk yagiba laumi khudingmakna biofertilizer NPK insecticide amadi fungicide ki matang dasu laumi singda hidak langthak kaya yenthoke Tek thawdagina akhoi bang yin thawma matamda atumati laina test tawaibo aduna haiba laina se apna baba amai sinapsna ai nasi pami da taiba laina ra tinara abu sama thawma matamda oibo aduna amai sinapsna bodala ma para ko e tada mama si ai ki karo da pami da si thai si ka ki si thabari haiba khalle ko aduna ma to koi da laina hena ba Dr. M. Kutuibu Kaujabali ko. Aduna agi matata puna sai ko posya magi sai ha bam lai ko. Ai na si phari ne na ai banda si ke khamsa ka se ya ge magi sing wa liter pe ada sa ai ki mix da hoga kana bata yunda sai ni adu sai matung da kana da ko ki ek sa ya ga ni ha na mu to. Ko ki Dr. ko ki ai respected Dr. M. Kutuina Kumza lising ani kulhumdoi megi tang ahumdagi oirakliba tangdu leitadaba phiyum asina maram oiduna mayum makai mai thadok pikraba masagi mayum thadokduna lanje naraktuna relief camp singda changjafam lawduna leiriba imung kayagi mahiroi sing tongan ba mahiloi sang kayana lemna mahai tamhanabagi thorang paikhalabaso mahiloi sang kharana fee thidaba yaroi haibagi wafam amade mahiroi singdagi admission fee longnanaba honabagi thong makhatana tawbidana Manipur gi naha amadi Mahiroi singi apun balup ama oriba Manipur Youth and Student Union MYSU ga Marilainaba School Authority singi mafamda thamlakle Pirasi mangal mahiroi singda hairiba academic campaign asiga makha da manaba khunai ama semnanabagi wakhalonda government and private institutions sing punna maisuna meeting changlagani masida miyam amadi mahiroi sang singna cooperate bibinabasu appeal tawre Maramaduna nomagi ching pat turel chatuna sel tanduna lairaba imung oiragaso macha larik tamhandaba yade khanduna honaramba kaya thabak sufam khangdana leibana masing yam sinduna mapung fana larik tamhanba ngamdaba kaya lere larik tamdaba kaya lerakpana maram oiraga nisa chaba crime kaya toba fatabalambida khong taba masing yam silagle masi kananaba marang kaina satro singbu larik tamhangadabane asigumba kaya sileitananaba chakhotpa lamdam ama oinanaba Manaba meeting manaba khunai ama semnanaba aikhoi puna mateng toksinduna larik mapung fana tamhanse aikhoi khara tang mapung fana larik tamlaga iramdamase chawkhatpo oirak loi maram asina lenga ki school khara afaba private institution sing dasu Laita lairaba kana lejadraba amade relief camp singe mahiroi singi damak sit khara khakpiduna makhoibo lemna mahai tamba fanganbirabade relief camp ki mahiroi singna admission toba lakpa matamda sit leitre mark sudre haiduna makhoibu ming chanba fangandabagi thawong tawidana ba maisuna school authority singda appeal tawjare Lanjen naraknaba mahiroi singna mahai masing tambada Maikai amatada senfam mahiroi singdagi lobigano loinana education department amadi marinaba authority singnaso relief camp taleriba mahiroi singe awat apayeng sinbinaba amade mahai tambada changba marilenaba polam sing mafam matam chana yenthokpinabaso maisuna appeal tawre One day awareness program on forest fire haibasida divisional forest officer Bisnupur forest division na sinduna Kyam baning sing sanglen Bisnupur da ngase pangthokre
Forest Fire Prevention and Management Scheme 2024-25 के मखादा पांगथोखिबा थौरम मदुदा DFO वाइखोम रमाबाइना फोंदोखिबदा Jum cultivation tauba matamda lanmai thaba matamga yamna chanai lamai thaba hantananaba forest fire ase yariba makai tonglase aduga Forest Fire Prevention and Management Scheme 2024-25 ki makhada paikhatpa yaba thabak sing paikhatlaga umang sing kananaba amade hingnanaba gi lambisu thiduna environment kallaga nungaina hingminanaba aikhoi puna honamira si haike सिदी मॉडल अमनेबा हौजिकतबु लाइरिकता अखोइना एग्रोफोरेस्ट्री हाइबे वानेबा थाइना ममांगैददी झुमदजु पाक्तकना लोइना कक्थलगा मै लोइना थादोकपा ओइदबनेबा हौरमिबा उ करिगरा मयामदो उ अचौबसिंगसे लोइना रिटेन तौरगा थममबनेबा अदुगा उ हौदबा नापीसिंगदी को अखोइना वीट गुंबा कांगुजे क्लीन तौरगा असि तौबगी प्रैक्टिस से होय लई को अदुना सिगुम्बा अफबा प्रैक्टिस दगी अखोइगी अपलिफ्ट तौगदौबा सिगुम्बा स्कीम असे असि एडॉप्ट तौमिनरगा हौजिक सानबगी पाउसिंग पिजरे District Football Association DFA Thobal ki meeting makhada Mangal Foundation Maipakpi Organizing Committee na City Club ko khutsamnaraga sinduna mamang tha April ki tang 19 gi team 13 thoina group ni pan thokna khaidoktuna hairok part 2 litan makhongda leiba City Club ki playground de chatharakiba third Maipakpi Memorial Trophy 2025 9 state level men's open football tournament gi ngasi sanagadaba match singda MFCC Wangjing na PKFC ka bu thoikre aduga Endeavor FC Wangjing amasung 786 Sporting Club kairang draw chatkre ngasi ahanba ground da sanakiba match ta MFCC na PKFC bu goal ahum sinoda maithiba pikre MFCC gi goal ahum ado jersey number 10 Supreme na minute ahum amasung Nifuma thoida goal ani chankhe aduga minute tarani thoida jersey number 14 Birlana goal ama chankhe match asida MFCC gi jersey number 14 Birla amasung jersey number 7 Christopher Anibo minute 35 amadi 50 thoida yellow card amamam book tawkhe ani suba ground da sanakiba match da Endeavor FC amasung 786 Sporting Club goal ani chanaduna draw chatkre Endeavor FC gi goal animak jersey number 4 Premjit na minute 15 amade 19 da chankhe aduga 786 Sporting Club ke goal ani aduna jersey number 4 Muhammad Sarif na minute 23 da goal ama aduga jersey number 7 Muhammad Cycle na minute 32 da goal ama chankhe match asida 786 Sporting Club ke jersey number 8 Muhammad Isa minute 10 da yellow card ama book tawkhe Tentha Khongba Welfare Association Tawana Sinduna Team Nifuna Group Nipan Thokna Khaidoktuna Multiplex Playground Tentha da Haukiba Jahe Lisingani Kulhumdogi April gi tang 13 gi Haukiba Tawa Trophy 2023 Lebaki Oiba Irang Maram Oiduna Yaithoktuna Lakiba Adu Mamang Tha April gi tang 15 dagi Amuk Sanaba Haukiba Matung ngasi sanakiba match singda Sajing FC na YVA Wangjingbu Thoibangam Kre UGC lesang themsu mai pakre ngasi ahanba ground da sanakiba match da Jajing FC na YVA Wangjingbu goal amasinoda maithiba pikre match asida Jajing FC gi jersey number 17 Amarjina minatana mari chatpada goal ama chanduna mangjil thaduna chatke YVA gi goal handokna na ba kana sana jarabaso apiba matamda goal ama fawa chanba ngamdabana maithiba nang hoke Ani suba ground da sanakiba match da UGC lesang thembo PSD lamdungna goal ani amada thoibangam kre UGC gi goal ani adu jersey number 15 Vikas na minute 15 da goal ama aduga jersey number 6 Japes na minute 13 chatpa matamda goal ama chankhe PSD gi goal ama aduna minute 13 da jersey number 7 Daniel na chanmangam khe match asida UGC gi jersey number 14 Vikas minute 10 chatpa matamda yellow card ama book tawkhe Panbayabadi ngasi match sing ase Indian National Football Team amasung FC Gawagi head coach oriba Monola Markikna laktuna mideng takhe
District Kang Association Jirivamna Sinduna Divong Kunogi Community Holda Kangkut Tarana Saruk Yaduna Sanariba Ahan Hingnam Paripuri and Ichin Inau Ningsing Men's Kang Tournament 2025 King Ngasisana Kiba Aroiba Group League Match Da YLC Ena Kasar Kangkutpu Panjil Taramapan Taramangada Maithiba Pikre Lagliba Megi Tang Tara Taretke Nungthilpung Amataba Matamda LEC Bapuparaga MITL Jirivanga Ahanba Semi-Final Match Sanagare Aduga Mathang Numit Megi Tang Tara Nipange Nungthilpung Amataba Matamda SAYCA ga Kasar Kangkutka Sana Semi-Final Sanagane Aduga Ahum Suba Position Gitamak Tangkunda Sanagane Final Match na Lagliba Tangkun Mathoida Sanagane Hare Ngasigi Aroiba Group League Match ta LYCA ga Kasar Kangkutka Sanake Ngasigi Match asida Kasar Kangkut na Tos ngamduna Maikai Thanki aduga LYCA na Kangkapa Hoduna Kang Sanaba Hoke Half Mamangda YLCA na Kasar Kangkutagi Panjil Mapan Mangada Mangzin Thaduna Lake Half Matungda Kangkut Animagna Yamna Kana Kangkap Nake Adubu Apiba Matamda YLCA na Kasar Kangkutpo Panjil Taramapan Taramangada Maithiba Pike Ngasigi match asi KS Basanta Singh na referee oiki aduga Ais Inau Pisak amadi A Iboton Singh na scorer amadi recorder oiki Western Sporting Club WSC Ngairangbam na sinduna numit humni chupna chathagadaba ahanba Pukhrabam Budi Singh Memorial Men's Senior Kabaddi Tournament 2025 ngase Ngairangbam Mayalekai da leiba Ningthaukhong Loyalakpa Community Hall da pangthokre Tournament ase hawdopaga mari lenena ngase ahanba match da WSC Ngairangbam na CYSA khangabokbu Panjil Nifu Tara Tareta Maithiba Pike Lonena ngasi hawdopagi thoramatuda CRPF GC Langzingi Commandant su oiriba Padmasri Awardee Namayrakpam Kunjarani Debina athoiba mithunglen WSC Ngairangbam gi President Khwarakpam Ibomchana Thoromapu All Manipur Kabaddi Association gi President Ayakpam Jiten Singh Assistant Engineer Chanam Iboton Singh amadi SNG Ngairangbam gi President Laishram Kumar Singh na akhadamba mithunglen Singh oina saru yakhe Hauzik Aroibada Maroiba Pausing Amuhana Pizari BJP की MLA सिंगना कांग्रेस पार्टी के पुलगा सरकार सेमना बयाई संदोरक इबा पाव से युमफम याउदबा आरानबा पावने BJP मणिपुर मणिपुर की इमा सिंगना मालेम की अतई इमा सिंगदगी टॉप टॉपा मथौना लई खुराइजम अथौबा Chandel District की न्यू समताई विलेज के खेंगजोइदा असम राइफल्स को खुथोकनबदा KNAB की मियोय तरा सीख्रे VDF सिंगी मतम कक्तब खोंजंग हौख्रे Amadi Siroi Festival yawa lakpasingda ayat papirakpasingda NSCN IM na akanba warning torakre. Ngasigi oinadi Mami TV na sandok chaba Manipuri Prime Time News matang asda lusinjare mayamba mukha na khurumjare.